Hai ma'am na siya yung mukbang ang mapunan na na siya mukbang jadi inatawjadojidi si nga thongba ma leiko yana hawai thongba ma leiko ai hawai se jam lawjade ai hawai se jam saningde ba saningde dine si pamde pamade khara pamwa wale ba dana hawai se jam lawde sa ba se jam saningde wa ai na subi thongba di tengo ama lawin chana thage subi tenle sina bendi metpa ena beri metpa sina hamba matade sinau meyam bu aina kuramjari sinau meyam aina hanan sinau meyam bu kuramjari thagatsari sinau meyam ai video jeng yo punama sinau meyam aina ne sinau meyam bu yam thagatsari sinau meyam nusi ko sinau meyam se ai video jeng yo punama ko ai sinau meyam da hana haijari sinau meyam support dominasi ko like share comment subscribe dominasi ai sune online thase video se namdu se khanmadane yamna wajai ba aina sa ai mai sa na chi de sa ma kai haini sa se line se amu la khani chakan yamu la khani in the ten level su khara bai de le ta ga le am de sa na chi ne chi ai u ba ga ta ngam lo sa ba na sa ma sa ji ge ma thin to bo ka se wok sai hai se ma thin le lo ai hawai jin na le san pa pam ba do san pa hawai da pam je ba mai u thong bi re nga thong nga thong ba ma so bi si di ai na pan da ba le met pa si so le met pa san pa su pa ne ai su pa ne ko le pa ne le ne do mayam ai na nu sa ma ji ga ai na thin da tau ja na rồi sẽ sinau meyam ding mina si ko sinau meyam support biro ko ai sinau meyam hanan na thaga sari like share comment subscribe to ko bi gan ai si to jara ke meyam da sinau amata oina jing mina si ko do na si ai mubang se do lai hana thado ge si lai thado ko ni sinau meyam da injara lại là còn anh ấy ngờ rồi thôi chứ phải học đi này rồi nào mà 20 cho con bị nào mà em giờ là cái nga thùng vừa cái của nga ấy nga gì à sẽ là cái bên đi mệt vậy chứ cái bên đi chắc ăn giờ bên này nào mà ăn chung ăn ngon đây khăn giờ đi lang ma pam da si jang ni ko pam ba gi di ina injara ge nga thong ba ready made pa ka se silaw ma ya chami na si ha mai sa pom se silaw ma ya da injara ai ju injara ge ha ya pe hai chi ja pa sa ki ha ba ji thì thật là hào ấy ra cả ninh đấy thì nhàn thành gì bên đi mình phải làm hào mấy em cũng được ấy thì làm bằng cái bên đi mình tôi đi mấy thật tôi đi là cả hào bên này bên đi mình cũng có hào bên này thùng vậy thì chúng ta sẽ lại thì chọn như chèm cái ra mà thì nga thùng thì chọn như đẹp các quỷ là một trong gần chạm với cái ẩm hào rồiน่าจะหาวก็ไม่ดีหาวะเบ
ꯕꯦꯟꯗꯤ ꯃꯦꯠꯄꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯕꯦꯟꯗꯤ ꯃꯦꯠꯄꯒꯁꯦ ꯕꯦꯟꯗꯤ ꯃꯦꯠꯄꯒꯁꯦ ꯌꯥꯝ ꯍꯥꯎꯖꯩ ꯃꯌꯥꯝ ꯁꯥꯕꯁꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯔꯦ ꯁꯥꯕꯁꯦ ꯏꯁꯥꯁꯦ ꯍꯧꯖꯤꯛꯇꯤꯀꯣ ꯃꯌꯥꯝ ꯃꯨꯛꯕꯥꯡꯁꯦ ꯃꯔꯛ ꯃꯔꯛꯇ ꯍꯥꯞꯆꯔꯛꯑꯒꯦ ꯀꯩꯅꯣꯗ ꯑꯣꯂꯥꯡꯀꯥꯅꯤꯅ ꯆꯠꯄ ꯈꯣꯠꯄꯗꯣ ꯀꯥꯏꯗ ꯆꯠꯀꯅꯤ ꯑꯣꯂꯥꯡꯕꯅꯤꯅ ꯆꯠꯄ ꯈꯣꯠꯄꯗ ꯃꯑꯣꯡ ꯆꯥꯔꯣꯏ ꯑꯣꯂꯥꯡꯕꯅꯤꯅ ꯆꯠꯅꯤꯡꯉꯦꯅ ꯂꯣꯏꯁꯤꯜꯂꯒ ꯐꯤ ꯐꯖꯕ ꯁꯦꯠꯄꯗꯨꯅ ꯍꯦꯟꯅ ꯑꯣꯂꯥꯡꯖꯔꯦ ꯌꯨꯝꯗ ꯂꯩꯔꯗꯤ ꯗꯦꯁꯥꯃ ꯁꯦꯠꯆꯜꯂꯁꯨ ꯀꯩꯁꯨꯝꯗ ꯑꯣꯂꯥꯡꯗꯦ ꯁꯥꯔꯗꯤ ꯑꯗꯨꯁꯨ ꯁꯥꯔꯗꯨꯅ ꯋꯥꯠꯂꯦ ꯑꯩꯒꯤꯗꯃꯛ ꯊꯣꯛꯑꯗꯤ ꯑꯍꯟꯕ ꯁꯦꯠꯄꯗꯨꯅ ꯏꯁꯥꯁꯤꯗ ꯁꯥꯕꯅ ꯂꯩꯉꯝꯗꯦ ꯑꯗꯨꯅ ꯑꯣꯂꯥꯡꯀꯥꯅꯤꯅ ꯀꯥꯏꯗ ꯆꯠꯀꯅꯤ ꯑꯣꯂꯥꯡꯕ ꯈꯥꯡꯕꯗ ꯌꯨꯝꯗ ꯁꯨꯝ ꯂꯦꯟ ꯇꯥꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯈꯔ ꯇꯧꯖꯔꯛꯑꯒꯦ ꯏꯪꯊꯝꯊꯥꯗꯗꯤ ꯀꯥꯏ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯗꯁꯨ ꯀꯩꯁꯨꯝ ꯑꯣꯂꯥꯡꯕꯤꯗꯦ ꯑꯣꯂꯥꯡꯀꯥꯁꯦ ꯁꯥꯕꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯁꯤ ꯑꯍꯟꯕ ꯁꯦꯠꯅꯤꯡꯗꯦ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯗꯣꯏꯅꯦ 하위 하와이동도 하와이미에 하와이동이랑 여기 짜는 거 떨면 하와이동이랑 하면 짠파이 잠밤데 하와이 많이 보이는 공기만 많이 나지게 약해 보이죠 하와이동바 이게 운동바가 하는 거 잠밤데 ꯃꯌꯥꯝ ꯁꯥꯕꯁꯦ ꯌꯦꯔꯨꯝꯒ ꯆꯥꯅꯤꯡꯗꯦ ꯌꯦꯔꯨꯝ ꯆꯥꯔꯒ ꯁꯥꯕ ꯍꯦꯜꯂꯦ ꯑꯩꯗꯤ ꯌꯥꯝ ꯉꯥꯡꯒꯟꯕꯅꯤꯅꯅꯦ ꯌꯦꯔꯨꯝꯒꯗꯣ ꯆꯥꯔꯒ ꯍꯦꯜꯂꯦ ꯁꯥꯕ em hỏi xuống cái hậu mình này hỏi xuống đây vì mà hao thì đi lùi với dânร่างกายดีๆชวีน่ะไก่บางมีก็จะกันเล่นไม่มาให้เที่ยวถ้าจะเล่นนี่พลังมาเสียชาไปจะไม่ชาเสียชวีเธอทางนี้ไอ้อะไรช่างเนี่ยเด้อชวีตรงภาษาลำยามาเวอร์ดิanh này là bàn này tôi biết không sao anh đây giang làm cho em gì hết hay đi cái anh không có làm sao vậy đi ba tôi là cái gì ấy gì ba tôi nói không có làm sao cái này nè đấy là mà ta không có nga cái gì nè đi xa xa em không có nga cái này cái gì là cái gì quay cả
ꯏꯄꯥ ꯏꯃꯥꯁꯦ ꯅꯨꯡꯁꯤꯕꯗ ꯈꯜꯂꯨꯕꯗ ꯏꯄꯥ ꯏꯃꯥꯁꯦ ꯑꯩꯒꯤ ꯑꯩꯅ ꯏꯂꯤꯁꯥꯁꯦ ꯌꯥꯝ ꯄꯥꯝꯒꯜꯂꯦꯕꯀꯣ ꯏꯂꯤꯁꯥꯁꯦ ꯇꯟꯅꯤ ꯑꯩꯅꯅꯦ ꯆꯥꯒꯦ ꯍꯥꯏꯗꯣꯏꯁꯦ ꯉꯥꯈꯥ ꯂꯩꯔꯗꯤꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯔꯦꯕ ꯑꯩꯅꯒ ꯂꯥꯞꯅꯒ ꯂꯪꯗꯣꯏꯅ ꯉꯥꯈꯥ ꯂꯩꯔꯗꯤ ꯑꯩ ꯆꯥꯕꯤꯔꯝꯗꯦꯕ ꯉꯥꯈꯥ ꯆꯥꯔꯝꯗꯦꯕ ꯑꯩ ꯍꯧꯖꯤꯛꯇꯅꯤ ꯈꯔ ꯆꯥꯔꯛꯏꯁꯦ ꯉꯥꯈꯥ ꯊꯣꯡꯕ ꯀꯩꯀꯥꯁꯦ ꯍꯥꯟꯅꯗꯤ ꯏꯁꯥꯒꯤꯗꯗꯤ ꯑꯩꯗꯤ ꯍꯥꯎꯇꯕ ꯄꯣꯠꯁꯦ ꯑꯩ ꯆꯥꯅꯤꯡꯗꯦꯅ ꯑꯩ ꯈꯪꯗꯦ ꯑꯩ ꯑꯍꯥꯎꯕꯗꯣ ꯌꯥꯝ ꯆꯥꯔꯝꯃꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯄꯥꯅꯁꯨ ꯂꯨꯅ ꯇꯧꯔꯤꯒ ꯑꯩꯅ ꯆꯥꯅꯤꯡꯕ ꯂꯣꯏ ꯄꯤꯖꯩꯑꯕ ꯏꯂꯤꯁꯥ ꯂꯩꯔꯛꯄꯗ ꯉꯥꯈꯥꯅꯦ ꯏꯂꯤꯁꯥ ꯂꯩꯔꯛꯄꯗ ꯉꯥꯈꯥꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯩꯅꯅꯦ ꯁꯥꯎꯃꯟꯒꯤꯅꯅꯦ ꯀꯗꯥꯏ ꯉꯥꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯂꯥꯡꯅ ꯂꯪꯊꯣꯛꯈꯤꯒꯦ ꯑꯩꯈꯣꯏꯗꯤ ꯕꯥꯖꯤ ꯕꯥꯖꯤ ꯀꯧꯋꯦꯕ ꯑꯩꯈꯣꯏ ꯏꯄꯥꯗꯤ ꯕꯥꯖꯤꯁꯤꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕ ꯀꯕꯤꯇꯥ ꯉꯥꯈꯥꯗꯣ ꯂꯩꯔꯛꯄꯅꯤ ꯐꯖꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯊꯣꯡꯉꯣ ꯍꯥꯏꯕ ꯑꯩꯅ ꯀꯔꯤ ꯉꯥꯈꯥ ꯂꯩꯔꯛꯏꯕ ꯉꯥꯈꯥ ꯂꯩꯔꯗꯤ ꯑꯩ ꯆꯥꯔꯔꯣꯏ ꯑꯩꯅ ꯁꯤ ꯆꯥꯛ ꯊꯣꯡ ꯉꯝꯃꯔꯣꯏ ꯑꯩꯅ ꯍꯥꯏꯕ ꯆꯥꯛ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯅ ꯅꯣꯛꯑ ꯅꯣꯛꯑ ꯍꯥꯏꯌꯦꯕ ꯌꯦꯡꯉꯨꯅꯦ ꯉꯥꯈꯥꯗꯣ ꯑꯝꯇ ꯆꯠꯂꯨꯅꯦ ꯃꯟꯗꯣꯛꯎꯇꯨꯅꯦ ꯆꯠꯂꯨꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯀꯗꯥꯏꯗꯣ ꯉꯥꯗꯣ ꯑꯝꯇ ꯄꯥꯏꯅ ꯂꯪꯈꯤꯒꯦ ꯍꯥꯏꯅ ꯆꯠꯂꯒ ꯑꯩꯅ ꯀꯩꯅꯣꯗ ꯑꯩꯈꯣই ꯐꯤꯒꯤ ꯄꯥꯏꯅꯦꯕ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯉꯥꯗꯣ ꯂꯩꯔꯛꯄꯗꯣ ꯐꯤꯒꯤ ꯄꯥꯏꯗꯣ ꯑꯩꯅꯅꯦ ꯂꯥꯛꯅ ꯂꯪꯒꯦ ꯇꯧꯕꯗ ꯑꯗꯩꯗꯤ ꯂꯪꯒꯦ ꯇꯧꯕꯗ ꯑꯗꯩ ꯑꯩꯈꯣꯏ ꯕꯥꯖꯤꯗꯨꯅ ꯅꯣꯛꯈꯠꯂꯛꯏꯕ ꯑꯗꯩ ꯑꯩꯁꯨꯅꯦ ꯉꯥꯁꯦ ꯃꯑꯣꯡ ꯉꯝꯅꯤꯀꯣ ꯏꯁꯥꯡ ꯁꯥꯡꯕ ꯌꯥꯎꯋꯤꯀꯣ ꯍꯥꯏꯅ ꯑꯗꯩꯗꯤ ꯉꯥꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯂꯪꯒꯦ ꯇꯧꯕꯗ ꯉꯥꯁꯦ ꯂꯨꯝꯃꯤꯀꯣ ꯏꯁꯥꯡ ꯁꯥꯡꯕ ꯌꯥꯎꯋꯦꯅ ꯑꯩꯅ ꯌꯦꯡꯉꯨꯕꯗ ꯏꯂꯤꯁꯥ ꯑꯣꯏꯕꯗꯗꯤ ꯑꯩꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯏꯂꯤꯁꯥꯅꯦ ꯍꯥꯏꯕꯗꯨꯒꯗꯤ ꯏꯂꯤꯁꯥ ꯑꯣꯏ ꯂꯩꯔꯝꯕꯗꯨꯒꯗꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯄꯥꯗꯨꯅ ꯕꯥꯖꯤꯗꯨꯅ ꯅꯣꯛꯈꯤꯕ ꯑꯩꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯩꯈꯣই ꯅꯨꯡꯁꯤꯕ ꯏꯄꯥꯅꯤꯅ ꯏꯄꯥ ꯏꯃꯥ ꯍꯥꯏꯁꯦ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯁꯦ ꯈꯪꯉꯦꯕ ꯂꯣꯏꯅ ꯃꯆꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦꯁꯦ ꯏꯄꯥ ꯏꯃꯥꯅ ꯂꯣꯏ ꯈꯪꯉꯦꯕ ꯑꯗ ꯃꯆꯥꯅ ꯆꯥꯅꯤꯡꯕ ꯄꯨꯝꯅꯃꯛꯁꯨ ꯏꯄꯥ ꯏꯃꯥꯅ ꯄꯤꯖꯩꯑꯕ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯄꯥ ꯏꯃꯥ ꯂꯩꯇꯕ ꯍꯥꯏꯁꯦ ꯈꯪꯆꯥꯗ ꯏꯄꯥ ꯏꯃꯥ ꯂꯩꯇꯕ ꯇꯣꯟꯕ ꯍꯥꯏꯁꯦ ꯂꯩꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯣ ꯏꯄꯥ ꯏꯃꯥ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯃꯥꯗꯤ ꯂꯩꯔꯤꯕꯥꯛꯇ ꯇꯤꯡꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯗꯁꯥ ꯇꯧꯔꯁꯨ ꯏꯄꯥ ꯏꯃꯥ ꯍꯥꯏꯅ ꯀꯅꯥꯗꯗꯤ ꯀꯧꯒꯅꯤ ꯀꯅꯥꯗꯗꯤ ꯀꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯋꯥꯔꯤ ꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯔꯣꯟ ꯑꯣꯏꯅ ꯂꯩꯗꯣꯏꯅꯤ ꯅꯨꯄꯤ ꯆꯨꯞꯄ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯥꯎꯕꯁꯨ ꯉꯝꯃꯣꯏ ꯀꯥꯎꯁꯨ ꯀꯥꯎꯔꯣꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯄꯥ ꯏꯃꯥ ꯍꯥꯏꯁꯦ ꯄꯨꯝꯅꯃꯛꯇꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯏꯄꯥ ꯏꯃꯥ ꯍꯥꯏꯁꯦ ꯑꯗꯨ ꯃꯊꯪꯗ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯁꯤꯔꯤꯅꯤꯀꯣ ꯑꯍꯥꯟꯕꯗꯗꯤ ꯏꯄꯥ ꯏꯃꯥ ꯅꯨꯡꯁꯤ ꯑꯗꯨ ꯈꯥꯝꯕ ꯉꯝꯄꯣꯠꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯃꯨꯛ ꯄꯣꯛꯑꯒ ꯑꯃꯨꯛ ꯁꯤꯕ ꯍꯥꯏꯁꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯩꯁꯥꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯩꯈꯣই ꯑꯃꯨꯛ ꯍꯟꯅꯁꯨ ꯐꯪꯉꯔꯣꯏ ꯐꯪꯁꯨ ꯐꯪꯉꯔꯣꯏ ꯑꯃꯨꯛ ꯍꯌꯦꯡ ꯃꯄꯣꯛꯇ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯂꯛꯇꯣꯏꯕ ꯀꯅꯥꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤꯉꯩꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅꯁꯤ ꯑꯃ ꯑꯃꯅ ꯊꯥꯖꯅꯔꯣꯏꯁꯤ ꯁꯤꯔꯒꯗꯤ ꯀꯅꯥꯁꯨ ꯀꯅꯥ ꯈꯪꯄꯣꯠꯇꯦ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯀꯩꯗꯧꯗꯣꯏꯕ ꯄꯣꯛꯇꯣꯏꯔꯥ ꯄꯣꯛꯑꯣꯏꯗꯣꯏꯔꯥ ꯀꯅꯥꯁꯨ ꯈꯪꯗꯦꯀꯣ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯍꯤꯡꯅ ꯂꯩꯃꯤꯟꯅꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕꯨ ꯏꯄꯥ ꯏꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅ ꯂꯣꯏ ꯆꯠꯈꯔꯦ ꯏꯄꯥ ꯏꯃꯥꯁꯨ 이마서 이빠도 마사기 아빠 말도 로이는 뭐 이빠는 로이 또 비례인 마사나수 마마나수 마사누시 với bà là anh dặn tôi rồi nhưng mà ám phải sòn người em con là ở con là thèm người em
ꯑꯩꯅ ꯈꯔ ꯁꯥꯎꯒꯟꯗꯦꯕ ꯁꯥꯎꯒꯜꯂꯤꯔ ꯀꯦꯔꯤ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯈꯔ ꯀꯩꯅꯣ ꯇꯧꯖꯩꯑꯕ ꯈꯔ ꯀꯦꯖꯅ ꯇꯧꯖꯩꯑꯕ ꯑꯗꯨ ꯍꯧꯖꯤꯛꯀꯥꯟꯅ ꯑꯆꯥꯄꯣꯠ ꯄꯨꯔꯒ ꯊꯦꯝꯗꯣꯏꯅꯤ ꯅꯣꯡꯃꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯄꯥꯅ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯗꯣ ꯃꯣꯏ ꯑꯍꯟꯁꯦ ꯍꯥꯟꯅ ꯑꯍꯟꯁꯦ ꯍꯥꯏꯁꯦ ꯃꯣꯏꯗꯤ ꯉꯥꯁꯦ ꯕꯖꯥꯔ ꯀꯔꯥ ꯑꯣꯏꯅ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠꯇꯪ ꯕꯖꯥꯔ ꯇꯧꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉ ꯑꯩꯈꯣꯏ ꯈꯥꯡꯗ ꯉꯥꯗꯣ ꯍꯥꯞꯆꯤꯜꯂꯒ ꯊꯣꯛ ꯑꯣꯜꯂꯒ ꯊꯣꯡꯕꯗꯣ ꯑꯗꯨ ꯑꯩ ꯍꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥ ꯊꯣꯡꯕ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉ ꯄꯤꯖꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯖꯥꯔ ꯇꯧꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯈꯥꯡꯗ ꯊꯣꯛ ꯑꯣꯜꯂꯒ ꯊꯥꯎ ꯍꯥꯞꯄ ꯊꯣꯛ ꯑꯣꯜꯂꯒ ꯊꯣꯡꯕ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯑꯗꯨꯅ ꯍꯦꯜꯂꯦ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕꯗꯤ ꯑꯗꯨꯃꯥꯏꯅ ꯊꯣꯡꯕꯗꯨꯅ ꯍꯦꯜꯂꯦꯕ ꯍꯥꯎꯋꯦ ꯃꯤꯅ ꯍꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯉꯥ ꯊꯣꯡꯕ Saya benci kamera, mohon tiga tahun. Bala balina, saya pura begitu. Saya puna, awak menuai bapa nama kokhet tertanggal deh. Awak betul, menuai betul loy, kokhet tiga loy pura balina. Ngoài bên nó cái làm nó cái anh bán đấy ngoài ai cho 2 năm ra quay ai cho 2 năm ra bà lý mẹ juga 산에 감난 사람이 아니라 부지문 멍게를 이제 키워야 되네. 사는 nó sàn mầm cho lợn mầm được lợn làm đây nga chưa làm sang về nè nga thì nó cho nên đầu dây làm nga đây làm sang làm đẹp dù nó ôi rồi tôi qua răng mà ôi rồi hay là còn được răng đúng một đôi thì là không chỉ đúng đôi đi làm sao thế đã còn đây xin được rồi 근데 다 당연히 진주가 중요한데 진주는 같은 뒤로도 우리는 잠을도 와자가 사로 진주가 베리오 메신 그래가 밤자가 베리도 밤자만이나 하왜 진주도 하왜
ꯂꯩ ꯆꯥꯡꯉꯝꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯁꯨ ꯁ꯭ꯀꯨꯜ ꯂꯥꯛꯑꯅꯤ ꯃꯥꯒꯤ ꯑꯣꯏꯅ ꯊꯝꯕꯤꯔꯒꯦ ꯆꯥꯡ ꯂꯣꯏ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯋꯥꯏ ꯊꯣꯡꯕꯗ ꯍꯋꯥꯏ ꯊꯣꯡꯕꯗꯨꯁꯨ ꯍꯥꯎꯔꯕ꯭ꯔꯥ ꯊꯝꯕ ꯍꯥꯎꯔꯝꯃꯦ ꯌꯥꯝ ꯊꯕꯤ ꯊꯣꯡꯕꯒ ꯕꯦꯟꯗꯤ ꯃꯦꯠꯄꯁꯤꯒ ꯍꯥꯎꯔꯦ ꯆꯥꯁꯜꯂꯦ ꯏꯆꯥꯅꯨꯄꯥ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯕꯗꯤ ꯆꯥꯔꯣꯏ ꯍꯋꯥꯏ ꯊꯣꯡꯕꯒ ꯕꯦꯟꯗꯤ ꯃꯦꯠꯄꯁꯤꯒꯅꯤ ꯃꯥꯅ ꯆꯥꯗꯣꯏꯁꯦ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯖꯔꯦ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯕ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝ ꯁꯦ ꯂꯦꯆꯨ ꯂꯦꯆꯨꯁꯦ ꯑꯩꯈꯣꯏ ꯆꯦꯃꯟꯂꯣꯏꯒꯤ ꯄꯥꯜꯂꯦꯕ ꯑꯩꯈꯣꯏ ꯆꯦꯃꯟꯂꯣꯏꯒꯤ ꯂꯦꯆꯨ ꯄꯥꯜꯂꯦꯕ ꯁꯤꯁꯦ ꯆꯦꯃꯟꯅ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯛꯄ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯂꯥꯛꯑꯒ ꯏꯆꯥꯅꯨꯄꯥ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯦ ꯇꯧꯕ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯑꯅꯤꯈꯛ ꯆꯥꯖꯔꯅꯤ ꯏꯆꯥꯅꯨꯄꯥ ꯂꯥꯛꯑꯒ ꯏꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯆꯥꯅꯤ ꯂꯦꯆꯨꯁꯦ ꯍꯧꯖꯤꯛ ꯆꯥꯛꯆꯥ ꯇꯣꯂꯛꯄꯩ ꯑꯅꯤꯈꯛꯁꯦ ꯑꯩ ꯆꯥꯔꯒꯦ ꯁꯤ ꯑꯅꯤꯈꯛꯁꯦ इचार लागे इचार चामीनारे से थम्बरगे अनी कसे चारगे कैसे मन पीरपनी हावजन मैम ꯊꯨꯝꯃꯦ ꯈꯤꯇꯪ ꯈꯤꯇꯪ ꯇꯧꯋꯦ ꯊꯨꯝꯁꯨ ꯊꯨꯝꯃꯝꯃꯦ ꯑꯂꯩꯕ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯄꯥꯟꯕ ꯄꯣꯠꯁꯤꯅ ꯐꯕ ꯍꯦꯜꯂꯦꯕ ꯍꯛꯆꯥꯡꯗ ꯁꯤꯅ ꯚꯤꯇꯥꯃꯤꯟ ꯄꯤꯕ ꯍꯦꯜꯂꯦ ꯁꯤ ꯆꯥꯕꯅ ꯐꯩ ꯃꯌꯥꯝ ꯈꯪꯉꯁꯨ ꯕꯖꯥꯔꯒꯤꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏ ꯁꯥꯔ ꯃꯌꯥꯝ ꯍꯥꯞꯆꯟꯅ ꯆꯥꯎꯍꯟꯒꯦ ꯍꯥꯏꯁꯨ ꯆꯥꯏ ꯃꯣꯏꯗꯤ ꯑꯗꯨꯅ ꯑꯗꯨ ꯆꯥꯕꯗꯨꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗꯗꯤ ꯐꯠꯇꯦꯗꯣ ꯌꯨꯝꯒꯤ ꯑꯄꯥꯟꯕ ꯆꯥꯕꯁꯤꯡ ꯑꯐꯕ ꯂꯩꯇꯦ ꯈꯔꯅꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯍꯩꯅꯧ ꯆꯥꯖꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩ ꯇꯨꯡꯒꯤ ꯂꯩꯁꯨ ꯏꯆꯦꯃꯟꯂꯣꯏꯒꯤꯅꯤ ꯆꯥꯏꯁꯦ मैम लोरबनीना मकान लोचनजगे नौ मैम हन्ना थगचरी मतंग लोचनगे नौ मैम सपोर्ट तमीना नौ मैम मतंग